Ngasifong kiba tungan ba Manipuri sifong sing amasung thokiba thawdo wathok sing dagi maruai bi ipaw sing myam da thamjagi ahanbada anauba Manipur Facebook page dagi thagalakwa worol khram myam da thamjagi hawjik pung aniga minute yangkhai ga mga ayuki haibadi ngasi ayuki pung aniga minute yangkhai ga mga da ngasai sang kibi special commando sing tek kai da Moreh Yaokhiba Athubada Positive oiba result ngaiminarasi isor Khoiramlasi isil enou singgi haba anauba Manipur thagalakwa update ang tang video footage ko loin na myam da thamjagi Atopa update amana Moreh Market Colony da combined team CDO MR IRB ARBSF singna sas operation sathaba matamda kuki miyoi nifuga mari detain tawkre hari hairiba miyoi nifuga mari sigi manungda miyoi kuntraga nithoi amadi Burmese origin oiramle haina su pausna makhatana spale masu myam puna no update ngaminasi amaromdana Haujuk lamda masida thokliba irang asina mari lainana state government mobile internet service thingziliba asigi matangda all naga students association Manipur ansamamsum laingaka memorandum of understanding ama khuyek pinakhiba adu thabakto onthokta maramna ngasidagi hauduna Rongmai Naga Youth Organization National Highway number 37 economic blockade sathaba haukibaga loinana national projects sing thingzin ba hokre amasu mobile internet service hangdok triba phawba khongpham handok loi amadi lainga kasubori sanaroi haidene su thajaninga oiba pawsna su makhatana phongdorakli makasa tharakpo oina Nadol Thogdang di to papa Delhi da leriba Samilun Gangtebu NIA Imphalna interrogation sathaki haibada ayaba pikre NIA Delhi na abadagi hauji New Delhi gi tihar jail thamliba Samilun Gangtebu NIA Imphalna sahi sigi Jun taraga mathoida Kwakta ward number 7 gi thongkhong da sakti leraba IED ama pokhayan khiba thawdok madi leinana 21 asibu Delhi interrogation tawjage herakpada special judge NIA Manipur ayaba pikre Kwakta ward number 7 da IED pokha hiba thawdok mari leinana Fagauksaw Ikai police station Kwakta ward number 8 gi MD Nur Hasan apokpa laikhidraba MD Babu bu phaki case asi NIA Imphal investigation satharaba matung MD Islamuddin Khan kauba amas phaki pharaba miyani special judge NIA Manipurna judicial custody remand piki remand asigi makha tarakpo oina NIA Imphal Samilun Gangtebu Delhi tamni interrogation sathaki haidun special judge NIA Manipura player niraki player dubu ko na taraba matung Samilun Gangtebu New Delhi gi tihar jail gi agency asina interrogation tawbi gi ayabasang pikre 21 asina lairiba tihar jail gi superintendent special judge NIA Manipurna ayibe serol thadun 21 asibu NIA Imphal na interrogation sathabi gi ayabasang pibinaba copy sing su pikhibani hairi hensu pausna makhatana phongdorakli makasa tarakpo oina to papamna CM Bangalore thomjinkhre Moreh da SDPO Anand Kumar Nongmaina kaptuna hatkhiba bu yaning da phongdok poina Youth of Manipur yomgi thomisingna ngasi numidang Chief Minister Bangalore tamna thomjilakpada masing yamlaba police na thatpadagi pamda ba thawdok sing thokidre khoisaunaraba yomgi thomising SDPO hatkhiba yaning di haiduna singjamai maikei romdagi Chief Minister Bangalore tamna rally laki pamda ba thawdok sing thoktana ba masing yamlaba Manipur police ki personal singna BSNL office mamang thatkhibani hairin su pausu makatana phongdorakli makasa tarakpo oina to papaw manam Bari Sharma gi mathakta CBI ni FIR ani da investigation sathaki haibada court na ayaba pikre Imphal police station na lokhalakpa FIR amaga mari lainana hana BJYM gi president oiramba Manohar Mayum Bari Sharma gi mathakta CBI SIT Manipurna investigation sathajage haiduna CGM Imphal West ta haijarakpadagi court asimang 21 asibu agency sida investigation sathabagi ayabasang pikre Sega Road Konjeng Hazari Lekari Numai Kap Thorakpada miyoimanga as open nangkhiba thawdok mari leinana Imphal Police Station faduna judicial custody da thamlakiba Bari Sharma gi mathakta CBI SIT Manipurna lokholakpa tuan ba FIR ani da investigation sathajage haina CGM Imphal West ta player ni rakhi Hairiba players sing adudi pangai daliba Manipur Police Training School gi yamlaba numai sing laukiba thawdok mari leinana Hangang Police Station lokholakpa FIR adubu Bari Sharma da CBI investigation sathajage heraki
केस असिदसु नतना फगाउचाउ इखाई पुलिस स्टेशन दा सईसिगी मे अहुंगी नुंगथुल पुंग अहुमलम ताबा मतमदा कुकी अमदी मीतेगी मसिंग यामलबा मियोई लिसिंग अमगा संवारोमना खोंजंग संगसिंदुना युम क्या अमबु मई थादोकपदा नतना कम्युनल रायोटना सिंगबसिंग थोगलकपा थाउदोकी मतांगनसु एजेंसी सिना बरि शर्माबु इन्वेस्टिगेशन सथजगे हाइदुना प्लेयर निरखिबने प्लेयर अदुबु तारबा मतुंग सीजेम इम्फाल वेस्ट न एजेंसी सिना निरखिबा प्लेयर अदुबु अयाबा पिखि लोइनना केस अनिसिगी ओइबा रिकॉर्ड सिंह सजीवाद लेरिबा मणिपुर सेंट्रल जेल की एसपी दसु अयब सिरोल सिंह पीरगनी हाइकेनसु पाउसद मखाताना फोंदोरकली अमरोमदना अननगी मफमद लैंगांगना इकाई खुमनबा उत्पंगमखिद्रे ngasi ay moreida thukiba kuki khulai paiba lalhauba singna nongmai kapla khipegi thaudo amada laikhidraba more police ki SDPO CS Anand Kumar gi mafam state ki thakta ikai khumnaba tawramba du imung manung amadi laingak ki marakta yanaba ma leitabadagi pangthokidre laikhidraba CS Anand Kumar Zenim smoke postmortem loiraba tungna ma ki mafam laingak ki ikai khumnaba unabagi damak ahanba Manipur Rifles ta leiba police memorials complex ta puraknaba honabada imung manung laikai amadi miyamna laingak ta yanaba ma puraktriba phawba pubu yaru haina thingmadagi ikai khumnaba utpangam khidabane hari अतोप पाव मदना लुहोंगदबा बोरना काइनियार सना सेल्फी नबगी विटनेस ओइरुबनी हाइबा नुपा अमदा सातारे इपुरोइबा मसाना यादना विटनेस ओहेलगा पुलिसना कोइतान तान हनबसी यानिंगदे बेबी मसा यानदुना सेन चोंगलबा मतुंग लुहोंगनबा हाइनारबा मतुंगना नुपी मयुमदगी लौगदबा लुपा लाख तरुक सना तुला तरागनिथोय पीनबगी विटनेस ओइरुबु नुपा अमा दसा तारे Witness oirubadagi dasa taabani haiba miyoedugi maming makak mayum MD Abdul Matlib kawi Khoiramlasi matana ngasi Manipur Press Club ta pangthokpa pawgi mifam amada Abdul Matlabi loinabi M baby na pawmising hai thasagi kungatreta MD Zakir Hussein gi masanupa MD Abdul Rashid Elias boisane MD Abdul Rahman gi masanupi Gulfana Elias अथोइगे सेन चोंगमगी विटनेस ओइरुबगी दमा लिलोंग बीजेपी मंडल की हानिगी प्रेसिडेंट ओइरम MD अब्दुल मतलब टेंशन बसी यानिंगदे मसा यानादुना सेन चोंगलगा लुहोंगनबा हाइनबदा नुपा मयुमदगी लौगदबा सेनफम सिंग यावबा सी अमदा मसाना यादना विटनेस ओइना MD मतलेपु साइन तहोनिखिबनी थौदांग पुनमक इनसिनबगुम लॉकअप द नोंगमा नमसिनदुना लुपा लाख अमा खुदकता अखोइना थीदुना पिहलगा अवार्ड सेनफम सिंग लाखलिबा नवेम्बर की सेक्शन मंगा फावगी मनुंगदा पीद्रबदी अफब ओइरोय हाइना नतनता बहोय क्या सिजनदुना किहलगले स्टेट की म्युनिसिपल काउंसिल की मिहुत ओइना लेपनबा सेम सारिगै सेरक्ता मी अमगी मतिंग पांगलुबगी दमा अवाबा नंगहनबगी चनबी असि यानिंगदे नुपा मयुमगी मियोइदा डिमांड तौगदबा सेनफम मदु विटनेस तौबिरनो नुपा मयुमगा इसागा करिगुम्बा हिरम अमतदा मरी लेनदे मखाताना नुपी मयुमना अकी अखंग पिरकनो हाइखेनसु पाउसदा मखाताना फोंदोरकली अतोप पाव मदनमो नुपीदा कतुकरन तौरंबगी चार्ज तमियोनी फारे नुपी अमदा कतुकरन तौबगी वीडियो अमा वायरल ओइरकपदगी लंफेल पुलिस न केस FIR नंबर 2711 क्लोज 10 2023 लौखटपगा लोइना ngarang numidag pung 10 makaidagina taraga minute nifu tarakpa phawgi manungda case asiga mari leinana miyo ani faraga ngasi chief judicial magistrate Imphal West ki court police custody remand player tawroduna pothorakre police na faraba miyo singa duri khurai thangjam lekai digi Victor Ningthaujam seikun ngomde apokpa and somen amasum yes kul yumnam lekai digi apau okram Eli sawa seikun ngomde apokpa o lokendroni Makoi any bukes asiga mari leidana police ki mekedigi custody remand pibina batorok player da court ki mekedigi su ayaba pi hibagaloinana police custody remand laukhreadi atopa pawmana thoklibe irangsida external forcing sangsilakpa tarabadi para tambigene singilam da lengang athubadi yengsilu UCM Manipur hauzik thoklibe irangsida karigumba external forcing sangsilakpa taragadi para tambigene Singilam the law and order yam nothing is socially basically matang the so athuda langan the young singa behind a United Committee Manipur UCM na fong dokre UCM na sinduna Manipur Press Club the pangtokiba remembering October March rally 2018 gi thoramda UCM gi president Jaisandra Konthogzam na makhatara dunaki Manipur gi apunbagi saktam kaheloi haibisi UCM gi matam pumbada lengdraba phiremni Housing Manipur law and order gi phibam se asuki matik thina sokle Singi mafam singdadi law and order gi phibam se asuki matik thina sokpada natana laitre haiba yare maramaduna Manipur lengana athubu matam yengsin haudrabadi kangkhong saib lamdam ama soidun oiraklagani hausi Moreh da mitei sing sang bu yaro herakle Moreh hariba mafam se kanglup
Kanglup khudingna khundaba mafam amani masida mitei sangba yaro habisi logi amadi lenga ki mayukta lebani masida lenga na tasinaduna leiba habisi miyamna pendi thawong asidi lenga ku ikaiba pibani lenga ku ikaiba piba habisi lamna masigi miyambu ikaiba pibani asigumlaba thawong sa tharaglaba phawbda lenga ama leidi haina utabasi karigino paliba lenga asina government ama leidi haibadu utpham thuhi singilamda manipur lenga leitaba pangkhak oire pharup khudimagna khunda minariba Moreh da mitei sangba yaroi haidiba lup singadu lenga na para tamigedabane asi phawbo yoroba matam sida lenga na matik saba para tambidaba maram karigino singilamda law and order fagalakli haibasi kadaida fagalaklibano law and order fagalaktabana maram oiraga iramdam sida thogoningdaba thawdo kya thulaklibani Susampura base toba mahairoi loop amana irai nimit suti oigani lauthurakliba simaram sadi masilenga ki mayuktani masidalenga na kari tawribagi haina magna phongdokhibaga loinana chief secretary na order ama thoklaga thabak paikhatlabara haibasisu miyamna hangningli iramdam sida lenga ki mayukta satharakpa thabakta ushinadaba amadi tasinadaba tawigano lenga klai haina utpiyo ngasi tam amadi singna thokliba thawdo watho asi lenga na yengsinbidabadagini Lenga ani leibiki yaroi haina tampakta haijabasinggi mathakta FIR pali aduga singdana tawningbata pangtawda tawhanba yale maram aduna singgi mahairoi lupna suti phawba makhoi oina tongana tharagane hana lauthorakpada phaba ngamdri makhoi bu phaduna logweba serakpigadabani highway da protection pibinaba IRB amari security thamnaba haijake dubu suda leidiba singna ngasi phawba aduma tax lobuna maram oiraga post agi mamal hengalakpana miyamna kham thengna wanare hana su phongdokhi amaromdana Langthabal esigi lambi hui phawba gari tongu yadre pradhan Langthabal esigi lambi singdi hui phawba gari tongu yadre haina oinam thingel gram panchayat ki pradhan thongam gunesona thadorakwa sirol amana thadorakli phongdorakli Manipur lenga na leba sigi mafam kyara paikhalakliba matamatam gi sakwa thorang singi pauta wada aduki matik nungaitaba phawi aduba Imphal West ki manungsana leiriba 20 Langthabal Assembly constituency gi lambi singdi hui phawbana gari tongu haiba yadabagi phibamda leire hiramasida mari lenaba Manipur gi Public Works Department akhanaba miyeng sangbiduna ACC gi miyamda lenga gi sakwa thorangi ngasigi asigi asa khasitang oirabasu uhanbiu nakala maromda gram panchayat asigi manungsana leidiba Imphal Turel gi nungsup thangba sarukki khongnang phaidekpi UJ B School Mapar Water Resources Department gi lamjing makhada chikadar kharana retaining wall sanbegi gunia takthokpada hana leijanama torban gi paisa punamak loina thugairaga sallibu wall adusu lusilamdana amadi leibak su mensilamdana thambiramle phibam masidi kumgi nong lakpada sathina kudong thiba mayuk naragani haidi makasa tharak poina to papa mana saitona kuki nupi ama lakpadagi security ga khunja singa mukna khrek Manipur thoklibi irang sita yamna singnaniga oiba mawona kuki nupi ama buffer zone thamliba Central Forces singna ngaktuna leiba mafam ani lalaga Bishnupur district ki saiton nganukon phawraga saiton hayai kona sangsilakpadagi khunjasingna faraba matungna nupi edu police amadi Central Force singna puna bahonarakpadagi saiton gi khunja kya yauna tongan mafam kyarigi lakpa meira paibi ima singyauna Central Force singa amadi police ga sauna mukna bathokre Irang hena kanchilakpa yabi phibamda leirakpadigi SP Bishnupur ke Mega Chandra masa laktuna irang laksinkhre ngasi ayo angan mada saiton nganukon checkpost hangduna leiriba Central Force ki checkpoint ani amana CRPF na ngakpa amana Maha Regiment na ngakpa lalaga saiton bazar tamna lakliba nupi edugi maming tolneng sengsing kawi masai sa yangkhairom sure apokpigi mingna Satinkam Allies Donmung kawi Susampur district ki manungsana leiba Monglen Fighting Hari Thawdok thokphamda pawmisingna sangsilubada toleng sengsing saiton hayai gi sorok mapan leiba maira sangamada mapamadugi maira paibi singamadi police na question duna ngak senduna leramki media coverage oina koki nupi edu video amadi photo hek loibaga miyamda karigum wapamata phongdoknadana police ki maikei digi ngak tuna pothoralaga Central Force ki Casper gari manungda hapsilaga puna bahonarakpada gari thauba horakpada miyamda wapamata phongdoklamdana police na puna bahonarakpa yaningde miyamgi apamba kari leidi heba phongdokhandana logi makhada thabak sa thagadabani haiduna koki nupi edu puna bahonarakpada police ka miyamgu sauna mukna bathoki Miyam aduna maitei singi miyoi kya kuki singna phajin khraga mafam khangdana leiriba sidana lo leitaba aduga maitei na kuki ama phawbuda adusu masada karigum asopa amata lehendana thamliba sidana lo leiri haiba wapum yaningde
Maitai singi thiba khangdana leiriba kuki singna phajankiba miyoi sing thadoktriba phawba kuki nupi asi thadokpa yaroi haba wafam kya police amadi nupi sing aduga awaikum tawnaduna akanba mawongna munakhi tongna Bisnupur district ki SP Mega Chandra laktuna puna wakal taminaraba matung phajinduna thamliba hanana Central Force ki Kesper garida hapkatuna leiraba kuki nupi edu Phagauksaw ikai police station tana nupi amadi nupa khongjang changshiliba sing aduga loinana puraba matung miyam adugi maraktagi khulkhulдagi lakpa maira paibi nupi mihut amamam khangalaga nupa singi maraktagi miyoi khara khangatuna station manungda sangduna kuki nupi edu ningthina verify tawraba matung kuki nupi edu police ta sinnabada yanabadagi nupi edu police ta sinakhi maira paibi nupi amana phongdorakpada ngasi faw kuki singna phajankiba maitai sing hingna mata thadorakhiba leitri adubu maitai singna madigi ona tainabda kuki kya maitai singna ngasi fawwa masing khangdana kanduna thadokre ngasi su station hayai konda Akiba amata leitana sanglakliba kuki nupi asi miyamgi apamgi matungina punna tanaraba matung police ta sinabani tha taruk helaglaba irang asida ngasi fawba India gi Prime Minister na khangsinadana laisiliba si pende misang mikhai naiba thawong tobigino maitai sing kuki singna phajinduna mafam khangdana leiriba sing athubada puthok piu haikhi thawdo aduga mari leindana saiton gi khunja amana phongdorakpada saiton amasum akoibata khundariba maitai praja sing asina security force singna buffer zone haidura thamkraba masama sagi inkolda mana masing thaba inkol suba sat matamdana akan mamongna thingduna madi nupi singna pirakpa bag fawba nupa personal duna check tawning mamongna tawduna sangthok sangsin tawbada yadana madi apan ba kya piduna lakli adubu matawkramna Central Force ki checkpoint ani su laina kuki nupi asina lituna laklaga saiton hayai ko yausilakpa aibsa angpani masidi tasingna Central Force ngasina kuki singdana karisi tawbu ngamdabugum tawri aduga loinana maitai singdana ka hena section ba kuki singdana free tharabra haibisini loinana Central Force laina kuki nupi asina line sanglakpa simakti kuki singa Central Force gi marakta kari leibagi haibisini loinana singdana ainama tamdana ainama statnarabra haibisini aduga loinana sanglakliba kuki nupi asi yamna singnani oiri makoina nupi edu thajilalaga maitai singna kari tawribagi khangdoknaba natragana masada bomna singbu yaurabra yauraga thajilakli haibisini haidi mayam puna no babdet ngamina saina channel sigi mekedek thamjari duga hauskoina di myam paw su matang sa lusinjarage